ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯏꯌꯥꯝꯕ ꯑꯁꯤꯅ ꯋꯥꯔꯤ ꯃꯃꯤꯡꯁꯦ ꯂꯩꯀꯥꯏꯗ ꯚꯨꯠ ꯁꯥꯟꯅꯕ ꯑꯍꯜ ꯍꯥꯏꯗꯅ ꯊꯣꯟꯕꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯝꯖꯩ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯃꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯂꯥꯛꯑꯒ ꯅꯨꯃꯤꯠ 2-3 ꯍꯦꯛꯇ ꯃꯨꯠꯄ ꯃꯇꯝꯅꯤ꯫ ꯃꯗꯨꯅ ꯄꯨꯗꯣꯟ ꯂꯥꯇꯦ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯔꯖ ꯇꯧꯕ ꯌꯥꯕ ꯂꯦꯝꯞ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯑꯃꯒꯤ ꯃꯩꯉꯥꯟꯁꯨ ꯊꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯆꯍꯤꯁꯨ 94ꯃꯨꯛ ꯁꯨꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯚꯨꯠ ꯁꯥꯟꯅꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯚꯨꯠ ꯁꯥꯟꯅꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡ ꯌꯦꯅꯈꯥꯒ ꯑꯗꯨꯝ ꯅꯛꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯋꯥꯄꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯒꯤ ꯚꯨꯠ ꯁꯥꯟꯅꯐꯝ ꯑꯣꯏ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯁꯛꯇꯞ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥ ꯃꯇꯣꯝꯗꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕꯁꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ꯫ ꯃꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠ ꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯅꯍꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯨꯝ ꯏꯟꯅꯔꯛꯄꯒꯨꯝꯕ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯔꯒꯅ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯇꯨꯡꯗꯒꯤ ꯐꯣꯏꯔꯛꯄ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯄꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯃꯤ ꯂꯩꯇꯕ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯃꯪꯂꯣꯝꯗ ꯀꯨꯝꯗꯨꯅ ꯆꯐꯨ ꯑꯍꯤꯡꯕ ꯃꯆꯥ ꯑꯃꯗ ꯃꯤ ꯄꯣꯂꯣꯏꯈꯤꯕꯒꯤ ꯎꯠꯋꯥꯏꯗꯨ ꯃꯥꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯚꯨꯠ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯨꯝ ꯈꯪꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯅꯤꯡꯒꯤ ꯁꯨꯛꯂꯕ ꯋꯥꯔꯛ ꯋꯥꯄꯟ ꯃꯥꯅ ꯚꯨꯠ ꯁꯥꯟꯅꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯔꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯌꯦꯡꯉꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯕꯗ ꯀꯤꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤ꯫ ꯀꯨ ꯃꯥꯟꯕ ꯑꯃꯁꯨ ꯁꯪꯇꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯀꯨ ꯃꯅꯨꯡ ꯑꯁꯤꯗ ꯃꯤꯒꯤ ꯃꯤꯇꯝ ꯁꯔꯨ ꯁꯌꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯏꯕꯗꯅ ꯃꯪꯗꯒꯤ ꯃꯥꯅ ꯂꯧꯔꯨꯕ ꯎꯠꯋꯥꯏꯗꯨ ꯆꯐꯨ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯨ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯀꯣꯏꯅ ꯊꯅꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯕ ꯃꯤꯄꯥꯏꯕ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣই ꯖꯒꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯌꯧꯔꯛꯑꯗꯤ ꯋꯥꯐꯝꯁꯦ ꯀꯣꯟꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯋꯥ ꯇꯥꯅꯔꯒ ꯃꯌꯥꯝꯅ ꯂꯦꯞꯄꯛꯄ ꯐꯤꯔꯦꯞꯇꯨ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯈꯔꯗꯨ ꯑꯊꯨꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯃꯤꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜ ꯑꯗꯨꯒꯤ ꯁꯪꯇꯞ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯈꯔ ꯉꯁꯤ ꯆꯪꯉꯨꯔꯦ꯫ ꯌꯦꯡꯕꯗ ꯀꯤꯔꯕ ꯍꯪꯒꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯗꯧꯕꯒꯤ ꯅꯈꯣꯏꯗꯤ ꯆꯪꯉꯨꯔꯤꯅꯣ? ꯑꯍꯜ ꯑꯗꯨꯗꯤ ꯂꯩꯍꯧꯗꯕꯔꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯂꯩꯍꯧꯗꯦ꯫ ꯃꯥꯅ ꯇꯧꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯅꯈꯣꯏꯁꯨ ꯎꯔꯕꯗꯤ ꯅꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯖꯒꯥ ꯑꯗꯣꯝꯗꯒꯤ ꯑꯀꯤ ꯑꯀꯤꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯥ ꯃꯁꯥꯁꯨ ꯈꯪꯖꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯨ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯄꯨꯡ ꯃꯈꯣꯜ ꯑꯃꯒ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯍꯦꯛ ꯍꯦꯛ ꯆꯤꯡꯉꯒ ꯈꯥ ꯆꯤꯛꯑꯒ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯇꯦꯛꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯀꯦꯗ꯭ꯔꯦꯛ ꯀꯦꯗ꯭ꯔꯦꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯉꯥꯡꯉꯛꯈꯤ, ꯀꯩꯗꯧꯕꯒꯤ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯃꯌꯥ ꯇꯝꯅꯕꯗ ꯌꯥꯗ꯭ꯔꯦ꯫ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯆꯪꯖꯔꯨꯅꯨ, ꯅꯊ꯭ꯋꯥꯏ ꯃꯥꯡꯖꯅꯤ ꯍꯥꯏꯔꯛꯈꯤ꯫
ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗ ꯐꯝꯃꯒ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯋꯥ ꯑꯃꯠꯇ ꯈꯨꯝꯃꯝꯗꯦ꯫ ꯋꯥꯈꯜꯗꯁꯨ ꯍꯌꯦꯡꯈꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯆꯥꯛ ꯈꯔ ꯊꯦꯡꯅ ꯆꯥꯔꯝꯃꯤ꯫ ꯗꯗꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯗꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯃꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯆꯦꯍꯟꯒꯗꯤ ꯆꯥꯛꯈꯨꯝꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯂꯣꯏꯁꯤꯟ ꯇꯥꯁꯟꯕ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯛꯈꯤ꯫ ꯗꯗꯥ ꯍꯣꯏꯗ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯉꯜꯂꯤ ꯅꯇꯣꯝꯗ ꯑꯗꯨꯝ ꯆꯠꯂꯨ ꯀꯤꯔꯨꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯒꯗꯕ ꯃꯤꯅꯤꯠ 5-6 ꯈꯤꯇ ꯉꯥꯏꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗꯁꯨ ꯏꯃꯥꯒ ꯏꯆꯦꯒ ꯂꯩ꯫ ꯑꯩꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯆꯦꯒ ꯑꯩꯒꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩ, ꯀꯤꯔꯨꯅꯨ ꯆꯪꯉꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯦꯅꯈꯥꯗ ꯂꯩꯕ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯀꯤꯅ ꯀꯤꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯕꯨꯠ ꯁꯥꯟꯅꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯦꯅꯈꯥꯗꯒꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯏ ꯁꯣꯟ ꯑꯣꯟꯁꯜꯂꯝꯗꯦ꯫ ꯑꯩꯒꯤ ꯈꯣꯡ ꯍꯥꯝꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒꯗꯤ ꯇꯣꯏꯂꯦꯠꯀꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯁꯤꯡ ꯊꯦꯛꯄꯒꯤ ꯃꯈꯣꯟꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯥ ꯍꯦꯟꯅꯗꯤ ꯑꯀꯤꯕꯗꯤ ꯄꯣꯛꯂꯝꯈꯤꯗꯦ꯫ ꯀꯣꯟꯅ ꯑꯩꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯗ ꯏꯁꯥꯗ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯑꯃꯅ ꯍꯨꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯎꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯕ ꯑꯋꯥꯡꯕ ꯑꯃ ꯂꯦꯞꯄꯝꯈꯤ꯫ ꯑꯩꯅ ꯌꯦꯡꯈꯠꯂꯨꯕ ꯈꯨꯗꯤꯡ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯋꯥꯇꯣꯟꯃꯨꯛ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯪꯅꯕ ꯈꯨꯟꯗ ꯃꯥꯏꯕ ꯑꯣꯏꯕ ꯏꯈꯨꯔꯥ ꯑꯃ ꯀꯧꯔꯒ ꯑꯩꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯏꯈꯨꯔꯥ ꯑꯗꯨꯅꯁꯨ ꯏꯃꯥꯒ ꯏꯆꯦꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯈꯣꯏꯅ ꯑꯗꯨꯝ ꯈꯪꯖꯔꯝꯃꯅꯤ, ꯃꯤꯅ ꯊꯥꯗꯣꯛꯄ ꯐꯠꯇꯕ ꯂꯥꯏꯅꯤ, ꯃꯁꯥꯗ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ, ꯃꯅꯤꯡꯗ ꯆꯪꯉꯤꯅꯤ ꯍꯥꯏꯗꯅ ꯍꯌꯦꯡꯈꯩꯗꯤ ꯃꯩꯒꯨꯝꯕ ꯑꯃ ꯂꯣꯏꯅꯔꯒ ꯆꯪꯉꯨ, ꯅꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯁꯤꯁꯨ ꯁꯣꯡꯃꯟꯈ꯭ꯔꯦ, ꯎ ꯋꯥꯁꯤꯡ ꯑꯁꯤ ꯈꯔ ꯌꯥꯟꯊꯠꯂꯨ, ꯑꯗꯨꯒ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯑꯒ ꯁꯝꯕꯜ ꯑꯣꯏꯅ ꯋꯥꯡꯅ ꯈꯥꯒꯠꯂꯒ ꯂꯩꯌꯨ, ꯅꯈꯣꯏ ꯃꯅꯤꯡꯗ ꯇꯧꯔꯤꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯐꯥꯎ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯅꯔꯦ, ꯃꯁꯤꯕꯨ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯧꯔꯒ ꯊꯤꯡꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ, ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯅꯕ ꯉꯝꯕ ꯅꯠꯇꯦ, ꯃꯗꯨꯅ ꯑꯍꯜ ꯑꯁꯤꯅ ꯃꯌꯥꯝꯅ ꯍꯥꯏꯔꯨꯕ ꯉꯝꯕꯒꯤ ꯊꯧꯅꯥꯒ ꯂꯩꯔꯣꯏ, ꯊꯋꯥꯏꯅ ꯃꯔꯨꯅꯤ ꯈꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯀꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯨ ꯍꯤꯡꯉꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯇꯨꯝꯕ ꯃꯇꯝꯗ ꯐꯥꯎ ꯏꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯊꯤꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯕꯅꯣ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯃꯥꯅ ꯗꯨꯀꯥꯟ ꯍꯜꯂꯛꯄꯗ ꯑꯍꯜ ꯑꯗꯨ ꯏꯃꯥꯒꯤ ꯇꯨꯡꯗ ꯆꯠꯍꯧꯕꯅꯤ, ꯃꯗꯨꯗ ꯏꯃꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤ ꯌꯧꯔꯝꯗꯥꯏꯗ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ, ꯏꯃꯥ ꯏꯔꯨꯒ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯈꯣꯏꯔꯝꯒꯦ, ꯏꯁꯥꯁꯤꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯑꯃꯠꯇ ꯑꯣꯛꯊꯣꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯏꯃꯥꯁꯤ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯒ ꯃꯁꯥꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯇꯨꯅ ꯂꯥꯏ ꯅꯤꯡꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯅꯨꯃꯤꯠꯇꯨ ꯏꯃꯥꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯁꯤꯡ ꯌꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯀꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯑꯍꯜ ꯑꯗꯨ ꯆꯪꯉꯛꯑꯒ ꯁꯤꯡꯕꯨꯜ 2 ꯈꯛꯇ ꯂꯧꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯀꯥꯁꯨ ꯋꯥ ꯉꯥꯡꯗꯅ ꯑꯍꯜ ꯑꯗꯨꯗ ꯁꯤꯡꯕꯨꯜ ꯌꯥꯝꯅ ꯆꯥꯎꯗꯕ ꯃꯆꯥ 2 ꯈꯛ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯆꯥꯟꯗꯤ ꯆꯞꯄꯤ, ꯂꯨꯄꯥ ꯆꯞꯄꯤ ꯉꯥꯛꯇ ꯂꯨꯄꯥ 5 ꯁꯥꯔꯒ ꯀꯀꯥꯗ ꯄꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯍꯜ ꯑꯗꯨꯅ ꯁꯤꯡꯕꯨꯜ ꯃꯆꯥ ꯈꯔ ꯂꯧꯈꯤꯕꯗꯨ ꯃꯥꯒꯤ ꯕꯨꯠ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯅꯤ, ꯃꯗꯨꯒꯤꯗꯤ ꯃꯥꯅ ꯂꯩꯕ ꯂꯥꯛꯂꯤꯕꯗꯨ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯑꯩꯈꯣꯏ ꯀꯀꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯝꯕ ꯁꯦꯟꯖꯣꯏꯗꯨ ꯀꯀꯥꯅ ꯃꯥꯒꯤ ꯄꯥꯛꯁꯤꯗ ꯍꯥꯞꯆꯜꯂꯨꯕꯗ ꯄꯥꯛꯁꯤꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯟꯗꯣꯏꯁꯤꯡ ꯑꯗꯨ ꯀ꯭ꯔꯦꯡ ꯀ꯭ꯔꯦꯡ ꯈꯤꯡꯉꯛꯈꯤ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯀꯀꯥꯁꯨ ꯏꯉꯛ ꯉꯛꯅ ꯄꯥꯛꯁꯤꯗꯨ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯨꯕꯗ ꯑꯉꯛꯄ ꯃꯇꯧꯗ ꯄꯥꯛꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩꯇꯥꯟ ꯑꯁꯤꯕ ꯑꯣꯏꯅ ꯃꯇꯨꯝ ꯃꯇꯨꯝ ꯈꯔ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫
Kakasu madu hek urubadagi masada swai laukibadagi naakibane haidana Indomchana khoida pau tamakhi matam aduda imaga isegana hairakpani akhoi di tahaude numidanga thengmada haladuna magi but sanapham maikai adomdagi kakagi maming kauba matai hai asomna kakadi mana mathwai mami kauraga leirabadina phana layanga su kanaba oikhide noma nomagi masada sum sonjalaktuna thangda numikki pung 12 chapsana khoi mayambu thadoktuna satkhi kakana lekhidaba numittu su angakpani mayamna poloidaba manglomda kumtharakpada ahal adu kakagi poloibadu loiba ngaibagi mawongda Turen mapan nga sukpa mapamamada mi chatkiba ngairaga lei hai matodu ubada inom sa hoy ima hoy di sauningmada loikhi adubo mayam tilibana maram oiraga sauningma puma phathaduna tumina sangakhi numit hek takibaga di ahal aduna magi sapu hingba masa aduda kakagi utwaidu khomaga pukhi kakagi sora sodagi madung adudasu ahal adugi but sanapam warak muksong adobdagi Marak-marakta kakagi khunjen manba ma kapagi makhon tarakhi masida natana kakagi mitam gumamana numidang thabayang khang chathoknaruraga yumda halakpada migi tungde inari haidana mayamna swanaraki kakagi sorat loikrapau angakpani ahaladuna thawai medu mana sum kauduna migi matungda khara inahan amadi mana nungsidaba imungda khara thajan angakpa matau kya si chatharakhi Matau kaya ado na mayam sa loy na kinarami. Sikraba miyo yama pulere kulakta sa lakpa amadi. Yung dapok sa nga pamatawa sida. Mayam sa indom sa hoy da sum na hay narakhi. Nakoy mo like na mamahaki mataw mangam. Nigti dyan na pangtok trabo. Karigino huzipok surat loy krabaw. Magi matoy mami edo na. Kuchat-chato na layri ba si hangaki. Mayam giwahang gipakumado. Indom sa hoy so karikunga na manok hangam kide. Ako'y giyong giway na su. Ahal aduna but sanariba mapamaduga naknamana maram oiraga akoida suaki khang kya si tattana thengnarami yungi miyoy ama thengara khong hamningakpa matamdasu akoi si amana amabu adum sangnarami nongma soina khong hamningakpadagi isehan bunga henba tarami matamdasu ahingi matamni isehan ga iga suki na kina khutta mayema pairaga mapanda thorakhi matam aduda inasu Isehan da maibatugi maramda wari sum sarami Isehan da suwaigi wapam aduda kibadagi yamna saurakhi Nagi sangpam thokpa dum sangmuro Kuirakkan waisu itom na mapada ngaiba ki hairakhi Asumna hainarangay serak asida angakpani Ako'y warak mungsung adugi wa matolamada Amuba matonga ka laybay na urakhi Yak yengmada yongmu yongzaw kumasumalami Madu urubaday na isehan da ise Wa matona karino malayri Ise nang di ubra hangami Aigi matodo da ise handi Ay nalagna riboy nang danagyengo yaramdi Kona di aigi matodo da ise hansu Matagda yang kalumada akiba matodo urakpadagi Makuta pariba latendo makada tadaramaga Imong nakana sensenski Madudagay so amuk yung manung nakana sensalami Adumo numito imana isilinawan mo Nagtidya na mayok tokpibadagi Kaya tunok pa kunong timati taramdi Asumna halado na laikaya sida mihek sikibaga utway khom namada honarakpadagi handakti mayam su loy na saungnarakhi maduna nongmade laikaygi han kharawa tanaraga but sanariba halado bu unabat salami aduga laikaygi han singna miyoy aduda sumna hairami hawdikti laikaya si layba ngamnarakdre nangna tawriba thabakto athubada loisallo wafam asida laikaygi na hasin yawraknabadi amasu afaba oinaroy Masidagi tokpiro haidana Ahan singaduna wasu kaya ka nangangdabi Miyoy aduna tiyemduna pazana wari sarami Matamaduna but sana ba ahalado di yamna saurakhi Ay nagkaidawrake Ngasi po ay nalagkaya sida Kariya patamatabag tawkrake kumakhi Wapamadu tabada ahal singado su yamna saurami Aduga aroy mo ay nasum na hairami Nang nalagkaya gimi heklay tabaga Manglom na sangki haibasi Mayamna loy na kangnaraba wapamni Tabagto athubata loy salo hairamduna Mayam su yamna saungna thongnarakhi Masigi matung but sanaba ahaladudi Lepa laytana magi thabadu makhadum zatharakhi Lakay sisu tamnabata loy rami Mataw kiyasda khungi na hasingna Ahaladuna but sanaringay Tumina lumno na tapta na pudarami Madudagi ahaladu su kunak na thaway lankhi
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯄꯨꯊꯔꯒ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯁꯪꯇꯞ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯐꯪꯖꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫